Furup kaya na lamdam masi furup amatan akai ba piroi tabani haina Minister N Biren na haikrep. Framework agreement na uhelak pa yaba sungi matang da tongan na civil society organization sungi mioi sing yaw na khana ne na ba mi pham pang thokre. Amadi City Nalan si Harabadi Katil Family Bima Sing Amadi Tukan Family Bimi Singi Chaur Badai Tali Haina Mahut Minister Te Sam Kumar Haika. Kurumzari Ayas to Bigi Pauming Tabiri Sing Taram Noxari Hozik Mapu Pau Sing Sanona Pizari. Furup kaya na kundari balam damasi furup amatana kaiba piroi dabani hainas Minister N Biren ngasi ahan ba Manipur Rifles ki banquet hall da pangthok pa kwami ekta thorom da haikre mahak na makhata na haikibada kundaminari ba furup khuding makki magi oiba chanabi dharma lining laishon leirabasu Manipur da punna amata oina himinna duna lakli Manipur ga punmi saktam ngak na bahona bada furup khuding makki thodang lomina si haiki leadership international figure oiba Poni no matang sida indrajina hiram bawa pamama kana nisingbiya karamani. All of us belongs to some religions. We are born in some parts of India. We have a particular mother tongue, but none of this should come in the way of our Indianness, of our being Indian. Tasyamani kana bisinga sina ikoigi Bharatbasi amu wai bagi maramdi apan batholo. Similarly, people Manipur different tongue, different language, different custom, different religion. But that should not affect the unity and the oneness of the state. Toromoda Deputy Chief Minister Wise Kuman Hakibada, Numerasina Lakpada Zati, Apun Badamake, Kuding Maktagi Singer Pusing, Equi Punat, Tangaminar Matamda, National Integration Sea, Nakpangamani Haki. Nasigi Toromoda, the police, some of the civil Makok Tom official Kas Saruyaki. Framework agreement o helak pa yaba singi matanga tuan civil society organization singi mioi sing yauna khananir ba mifam mga si lamyan masalyan na pangthokre UCM amuko amadi CCS ke na sinduna pangthok pa thoromadu da Manipur University gi history department ge Professor Joy Kumar na moderator oina saruyaki tuan civil society organization singi lusing bising na framework agreement o helak pa yaba singi matanga masama sagi wapam phongdok naki amuko ge president PH Devana bar sarkar amadi NSN IM anina framework agreement sign tawna kibadigi NSN IM gi waru shilakpa yabagi phibam de lere framework agreement ta yawri wafam singdi miyam da khangandana leiri Nagaland gi oiba toanba flag amadi administrative leibada kari sokai ba leite Manipur gi oina phurup amana sakhut kiba matam da kari sokai ba leite apun bagi saktam da di kahan yaroi bar sakar nanga mi habigi matagum miyam yapam gi mayok ta thabak chatharak labadi jun tara ganipan thodok ti hena sathi ba thodok ya Manipur da tholok pa yai haiki Punna lakmina kibagi punsirol chingadu anen rabi da phajana thamaba matungda aikoina masigi waroi singche only within the aikoi Nagaland oigadabani Manipur gi oiba wafam da lakpa targadi hojik autonomy mayam ama chingi da especially leiri aikoi autonomy akoi gi ADC autonomous district council haidana simasu leiri ana sigumba mayam chingsi da power si Piraganda waroi singi thaksi aikoi porokpa yanana ba aikoina pangba yaba mateng dadi aduni aduna tabida ngasi nagagi oiba autonomy ama aikoina ngasi pigre piraganda di mathang da kuki gi hairak targadi kamdoba maitai gi hairagadi kamdoba nepali gi hairagadi kamdoba tongan ba jati mayam tari singi chet machet ki wari singina koi Manipur gi apun boina saga charaiba pochinge kahen ba hebsi di adum oirabani Alna madu India government na tawroi dabni haibse akoi hanna na haigre ngamme na pangtok da tawbagi phibam laktar gadi akoi Manipur gi di hujik ngasai thamnari ba mayam singduni akoi chap chana madu da di aroiba amuk hana wari watai sanadana akoi bu hiram amata da akoi awaba mayam singji amu hana miyam singji da thoan da na bagi phirep to akoi lawgani haibsine akoi na thamjani chi Impal City Nalan si Haribati Katil Family Bima Singamadi Tukan Family Mu Singi Chaur Badai Tele Haina Mahut Minister Te Sam Kumar ngasi ma Katilda Blooming Manipur Sinduna Late Habgi Thorom da Fontokre Thoromada IMC gi Mayor L Lokeshwar Commissioner Te Harikumar Mahut ki Joint Director NJ Uttam amadi IMC gi Assistant Engineer Menaka Susaruyaki Minister Makata na Haikibada
Blooming Manipurna Ima Kathel the Litavki Thak Pakalibasi, Kathelasibu, Masak Pazan, Batanatana Lu Nan Bagi Sang Shangan Halagani, Pakaliba Tabak Asida Kathel Pambi Sing, Dukan Pamliba Amadi Miam, Mating Pangsin Batangai Pade Haiki. Impal Municipal Corporation, Mo Department, Amadi Aisagi, Amadi Blooming Manipur, Magati Kanna, a point of Tausergazo, the Pamiba Imam Amsna, Kogi, Sigi sensitive, Sig Pazaba, Nunsi Kangadi. Patu Purna Amji, Lona Baxim Pam Lanturam Lantoragadi, sit up with the late Aduna, and Imam Amda, appeal to Matudi, Mediac to the Kurumjari Matudi, Dukan Pamidi, Bakatan Pamidi by Imasingna. Kogi, a more person Gilang Topi, Pam Sansan, Tambira Kanda, Lantomatam from San Topi the Gadi, quite the Ginanba, City Ma, Malima Tamangani, have a say, Mayampamata, appeal to Zedi. Blooming Manipur founder member Elangum Setazitna community gardening hyper pandam the Tabasi packet penny Itihaska Sagona Rabba Ima Katel Asidagi Hodopani Kaksin Gatel the Sutabasi packet lagani Lamdomasigi Miam Namateng Pangbu hiking. Lazy Tarakan Sagi Mioiba Koidasu Wakanlunsi Yamna positive mindset among Porapasina Akoyi Huzik Waraba Matam Steda Tabak Tomina Kumatamda. Negative ki keno sima kitang ka handa vida ka positive ta hena hengat bada Manipur positive oi ba keno khongthang ma lakuma to mayam na hena mating pangmina si haraga dedi lerba swai to mayam bo ka khunjari thank you Date 21 dagi hawgadoriba Manipur Sangai Festival hariba festival sigi maru ba venue ama oriba Imphal West leiba lamui khunangkhong hauzik samgat sagat pagi thabak kana chathari ba thabak sing asi hauzik Quite no film the Kari Hana Lady Big have to Miam the live winner Pinaba line Lozage, a quick STBG, Paumi, a quickie Lambukuna on the lady. Hello, Kishore san. Howzik Lambukuna Kongsi Hanboina Shanghai Festival give Venu Oina Handak Yaholi Bini Howzik. Hayang Sitang Araba, Matam stays the Karam Hina last hour the same was Sagat Satri Big have to have it all around people Mamaka Habiu. Yam chimo wapam ni jadu bisi kogi kumsi oina Sangai Festival si mapam ahum da pangtung kadabani main venue oina koina hapta kangsibung kumalampat aina huzu mapam kogi lamboi khonang khongi mela ground permanent mela ground sisu amani ado koina bisik saurang yeng sebada hosi kogi numi humni han hai bu ya numi ni khata ngai sala ni tarik kun ga mathoi da hok kadabani ado ngasi tarik tara ni pan ni koi khutta lei ni khata ngai rabane du hauzik lei ba phifam sida yengagadi mapum oina koina yengbada masi kogi segbat sajat bagi kogi thabak si yamna khumang chausandri haina ina thamjage maramdi masi koina thabak thorom sing si yamna hingna uba haiba tare amarom da kogi approach road si koina changa pa su hoi koilas thaba budi howe du yamna khudong saroi da ba mana hairi ba kogi UK road hai tare kogi uripo kangchup lambi dagi na hairi ba mapam si boda changa ka dori koi lambi si yamna khuba aduna hai kai gum mina yam chillagadi masi kitang khudong saroi da ba hoi adu ba koina khangza ba mapam sigi kogi entrance ahum leigani hana hai adu oragadi kitang di sapagadra na khali aduga somna yengminaragadi kogi stall sing si anamana koi hoi magi maroi ba structure budi semjal le hai bu leitengi hoi ba dugumba thabak thorom kaya amadi koina watli haina koi thamjage aduga kogi hek aina leise bisi nakanda sari kogi challi ba drain sing su hoji usi koina urisi hoji magi plus to bagi thaba si paikali masi phai hangsi da hoi loiba budi kaitel nangana budi loi budi ya adu makpu maduna yamna kogi tung koi ba ba kogi quality lega da thabakti oiru drive basi yam jingna basu lei aduga mapam sida hoi koina sunam su stage yam chawbam su uri stage su huji numit mini da masi stage mapung phana loisalaga yamna cheche launa masi thambam ngamgani haibisi koi chingna da ngamde haijaba tare tadumni Parking की मतंग से फेस्टिवल से किसी आमरू हो गए तो parking की मतंग से facility से कर्म है ना गाड़ी में आम लायंग visitor में आम लाख पता तो ये खुदों साब तो facility तो कर्म फिल्म दले
yam phasa wahang ne hai tare masida koi gi lakador meyam si parking system si kari haina legade ge habse koi na su hauji maki oi di official sin unaraga madugi laiba arrangement si kamai tawgadabu dum habidi koi na laujabadi ngamdri adumakku koi na hauji yengba yari si haiba mapam sigi changpham gi he asum koi gi lambi ga taina hai tare koi gi lapa choba madi lai madu sisinaraka ka habi wakhalon di lai manungda madugi parking system gi thoidokpa arrangement koi na uba pangjade ana koi na thaja jari si haiba mapam si boda koi na khong changaga mapam duda koi gi gari thana maga changpa yabagi adumba phibam laigadra habasmati koi na su khanjai aduga masda parking khatana arrangement koi na khara uba phangi si masi yamna phajaba koi gi security arrangement haiba tare security arrangement madi koi ni am phajana uba phange koi gi laiba koi gi post coding ding koi gi CCTV camera khinba khotpa aduga madi oi aduga aina si lai si masi channel koi gi exhibition center ni maduna masda kai kai tawdano khotkadono haibda koi na chawrapati hujimaki oi di khangma ngamni jadamani electricity के power की supply की मतांग ने दी तभी ताज़री तो पल्ले बरना प्रकार lapse लेगा फिल्म लेगा काम होती है Okay, masigi hiramsi matang dai koi masi marik mapausi piba yana bagi koi mapam sada koi thenga jabo official am tang gai koi hai management sing matang da koi paudam jage koi no hi ming am tang ado designation tang Sanjay Kumar Singh maru na koi gi studio ri hang bere masigi event sigi koi gi parking arrangement hai ba ta han da si kamai tau ke sin da arrangement si sarkar na sin between na koi gi uripok lai si sanga hamba koi school gi lakandaba koi public parking sel hai aduga top official sing na parking koi gi festival sigi area hai tare mani permanent kam exhibition center sigi menong da lai re aduga hai pang tang ba gate ki koi pensi gi wa ma sili aduga masigi mai gi ere sing gi dugumba koi gi changda ya da essential sing si de karam arrangement kamai ta power department na hoji boloi re mai nungdang phang sia PAC dina toilet sari swai to na koi department gi Impal Municipal Corporation na lunan magi toina semdom sum tauri aduga Manipur gi engineer sing na koi department atai sing na department gi commercial industry trade and commercial pullaga koi question raga tourism department mayam je punjala koi highway sin thawak kuding da cultural program na chingba kudum pakan honari aduga yamna maru ori bamna koi gi security gi arrangement haiba tare sigina kari kari patha paikhat biba lai security gi arrangement na koi gi government Manipur koi gi director general police na sili ala hoji koi gi lamben police ki officer sing staff sing security gi officer sing leiba hore okay akoina khangjen ngi je koi hari mafam si Manipur gi meyam di yam nouba mafam ama oiribni na masida leiriba si kari kari no si koina chorang na su koi khangda bai tare ana sir na mutang koi sam sam na si deki ha hobiraga ma sina kari no ade somna leisna kari no habda kitang hodam biyo ji leiba si men venue gi men event gi haiba targa di ji leiba koi mang do iba building asi koi gi permanent trade cum exhibition center haibani masi area si 25 acres muki area ni pau chau sina duga masi da koi maroina exhibition hall mafal legini ado main hall amana exhibition tau doba cultural program we hall aduga aiba ni maroina si solje foreign namasung outside the state sol puna foreign delegate participant gi ni funipal koi object leire aduga outside state Manipur gi wang modagina pa koi state kuma gi participant gi list leire chi legani adu pa koi gi national industry corporation gi stone forms legani aduga to pa kanjungda adegi koi gi kuma la babta koi gi thamba yada ba ngamda bai ta kona da bai ta my application si yam yamina aduna koi gi to pa sol ma ma salaga a sol si pino bom se honari yam no ai se koi official na takpi si yam phajaba do management amadi lei haibada sadaina last na hanjani tawri arrangement si koi to si mi tang asla duna matam chana masi phajana lo si mangam hana thasi ba thabu re hoje lagi ki last ba ma le koi stol sing sa ba ma le hoje koi hai fin tas na ka ni pandi be de ko ti wa phajana na ba ade awa ba men to ni sem sa ba ya ma re manung no so chang chang ti
Hozir akhoi sangjadori si akhoi permanent trade center na hairaba adugumba akhoi trade center du ne tang cameraman beloi na hairaba trade center man sanga kari kari lege to kan gi minage do mo pusigi official du na thambi du ne akhoi main structure oiba adugumba du di anamana sema sabalo le wali haibu aki mo dugumba like ki oiba du mo gi katang aisa le haibasi aduma hoi akhoi gi media de masi nangmudi ya adum yamna mo phana madu zana to ngam mo ha gi chinna le le akhoi sangi si hanakta ikoi da sanga adugumba permanent trade center du ne haiba manung da gi foreign gi lakpa delegation foreign gi lakpa gi adugumba mioi singi stall sing hangani haiba mayam make na takpi re na koi so manung changa kai le kai do do ha tang yeng jege How's it going now? Links in the Lamoi Konang Kong the Labor Permanent Twiggy, Mela Ground Ski, Dugumba, Permanent Trade Center, Manda, Masi, Hanboy, Nagi, Sangai Festival, the Ribini, High Manung, Zidana, Quiggy Mandagi, Quiggy Mastos, Nabi arrangement, we have a duni, when we see Manipuri. Culture की tradition की वो बात तो मैं यहाँ फज़ा reflection में दिखो पंगे अगर कोई सादा में जैसे इस तरह लेबर स्टेशन करी और इस तरह ना कोई film stars की वो बात तो हमारे प्रोग्राम में की stage में दुगा अपोय Manipuri culture की बात तो हमारा tribe कोई स्नाउ सिंगी में कुंबा अदर culture पुनः कोई आबा stage में हमारा कोई सेम है अदर ये Makasi je hol legi ala mataki je koi sol mani fast food je mani do na magi konar mari se koi sol mani hol mani le se cinnamon center ni le se Boy konar kongi wani hari cinnamon center oi do business ne for engi magi stores me ama hang magi le konar na se konar talaga sol mani le Howzit standard thambili ko no sisi university Manipuri ki film stars singi dugumba akhanna program ma masida thamaga da ko miyam gi ko puning singban ngam na dugumba item ma mo ni hai ne duga hai bol sigi corner ko no university foreign gi la dugumba trade man hai tare lalo to sigi ma ko gi store ma sabi duga masida main oina masida ko thambili store sigi attraction hai tare ma panda su stall budi lei pan gi dun gi Manipur local ki oiba stall sing oiraga hai ri basi manung se leiba gi stall sing na foreign gi la dugumba delegates dugi Manipur gi outside yes foreign country na Manipur state ki manda gi la dugumba stall sing gi oigani hai dun gi si bi nari si Sigi da lai za koi na stall sabagi koi thabak si am kanna paikaliba dugumba kenone tare ma stall sings ni koi na blue na khar ga uri sing si stall oiga do ribni hang ma stage da hojik takpi gi du maina foreign country de gi lakpa madi Manipur gi mapan da gi lakpa lo na Manipur gi su yauraga hadugumba koi gi stall oiga do riba dugumba mafam ma ni Howzit koi na miyeng tami na kre koi na howzit ina haiza ki duna koi lagi basi lamoi konang kongi permanent na dugumba mela ground dunia duga hai riba mapam sida hapting na koi na chalaga report pi basi exclusively ISTV na Manipur gi kwai gi han bo we dugumba channel lamani mutang na haiza ki koi na howzit lagi basi adum na yeng basi mid mo paudam ni howzit mak koi gi hai riba koi gi trade center sida gi live point hazar isi aduga hai riba coverage asi ISTV na Manipur han bo ina koi gi sangai festival siga akhana na adugumba जब कवरेज मनी जादु मनी किसान थासरी हौजे के अखोगी इम्फाल वेस्ट यूके रोड की मना वेदम लेबा लबु खुना खोंग हन अहान बोइना संगाई फेस्टिवल की भेनु अमा ओइना हपसलक तोरिबा जगा सिगी मपुंग ओइबा अखोई चौराक पसेम साबगी थबक अखोइना मयाम पुनमक्ता लाइव ओइना खुदोल तमजरी थागसरी केसोसान हौजे मखा ताबा पाव पिजरी
Sai Regional Center Tayal Pat Amadi National Sports Academy Kumalapak Anida Mong Maril Tadaba Tabakaya Chatare Haibagi Kanaba Pau Pangbadagi Manipur High Court Kizas Anina Saba Benz Amana Sumoto PIL Lokatuna Tizin Mahokne Ngasi Ayuk Ahan Baoina Kumalampak Sports Complex Talaba National Sports Academy Kifibam Yangshin Ki Kongsat Aduda Manipur High Court Chief Justice in charge and Koteshwar Justice Case Nobin Registrar General A. Guneshwar Sharma, Manipur Legal Services Authority Member Secretary R.K. Memsamadi Advocate Kaya Saruyaki. Academy Hostel Yauna Tuan Block Kaya the Sangduna, Sanaru Singh Matau Karamna Lady, Karamna Pizza Pitali Having Singh Ba official Sing Unatuna Tizinki, Tungda Tayal Pataleba, Sai Disney Center. Masita Susatuna Tigatki, Panbayai, Haukiba Sahi Karagi Mamangdagi, Indiagi Prime Minister Gi Akanaba Package Makad Linkatkiba. National Sports Academy Awara Pana Thale, Sel Tumyauna Management Ong Maril Tadre, Mahiru Singh Takpitam Bigi Tabak Singh Kumang Sausan Dre Maong Chadri, Haina Mahiru Singh Kerk, Hana Kongjang Junction Balay Carbania to Matamatam Yoina Lakiba government Singna, Mahiru Singh Bu, Yana Yanaba, Tembagi, Tabak Chataba, Natana, Subsana, Mi and Samgi Pau Latri. Nasi, Manipur High Court and local live Kontangasi Praja section Kayana Tagat Pofondo Naraki. Tabak Pangdabagi Waba Kudong Sadabaka Mayok Naribulam Damasidanga City, Mahimasing Herba Mio Kiana Masana Masabu Tabak Pijabadanatana, Mio Kiabasu, Tabak Piduna, Punahim Nabagi, Maki Rom the Sanction Maurgli, Ramasimatang, the Kia study Amo in a report, Amar Pibiri. Madam Kiagi Mamangdagi Manipura, Mahimasing Hairaba, Mio Kia. Tabak Fundabadagi, Moxan Naduna, Nisaki Ipak the Iraq Naduna Lakiba, Amadi, Tongan Balambida, Satkibadagi, Masana Masabu, Manghan Jabatanatana, Makoina Samasa Sida Pirakiba, Achoba Saitengadu, Matunda Mukana Toktanabanga City, Larik Laisu Hedaba Miuikiana, Masana Masabu Tabak Pizza Badanatana, Miuikiabu, Hingnabagilambi Pipa Maike Ronda, Mai Onsinalkli. Makoi Singimanunda, Bisnupur District Manungsanba, Nambol Chingmang the Leba, United Education Multipurpose, Self-Employed Voluntary Organization, Manipur Su Amani. Sarkar ki thabak phangdraba miui kya na punsilaga semliba organization asina sahi kun hena sarkar ki maikei digi khudong chaba amatta phangdana food processing, embroidery, cane and bamboo amadi kauna na saba tongan tongan polom kya sem saduna masana masabu senthok lambi pijabagi lambida jangsilagli makoi na mioi chani romsu thabak piduna imung manun punari organization asna food processing, embroidery, cane and bamboo amadi kauna na karam polom sing saraga yongadage haibagi matangda tha khudingi mioi chamarom training pibagi thabaksu leptuna satharakli kauna na tongan polom sing sabagi matangda takpi tambiriba naurem joy matina matam amada kauna na fakhak saramba adu ngasidi bag yauna tongan makhalgi polom sing saduna puthokpadagi ngasidi lamdam asigi miyam da natana prithibigi miyamna pam hengannarakpaga loinana senthok lambisu hengalakle haina phongdorakli kauna sida indamda kauna adegi kalen kauna ani thong khaido eba kauna sida koina hena proof oin season da se koni kalen kauna hela phayeba kai hena kokphai ka ba adegi sujaga bado kalen kauna na dika deba adu indamda kauna sidi tek pasu yaurai de khamtere eba indamda gi sidi li amadi wana saba tongan ba polam sing puthokna bagi dabak takpi tambiriba yumnam nungsi tombinasu polam asi puthokna bo honabada khulai gi darkar oibadi yamna leiri adumoinamak khulai leina bagi awaba mayok nabana hanagi thabak subagi mawongda adumak chathari haina phongdorakli morase sida amukta market thoktrib poram akoina puthokchabani thamada aina kan tawjabasi sam 15 to 20 up adam ki sangda hauju je khoi gi crafts person khaina khwaidagi khudong sadana thengnari ba porse kaino haibada ngasai gi akoina sujari ba singsi khaitang phagana bagi posi ko ge khamena khaitang mi changbi ba loan singa da mi ida loan pibi ba singoi da mi da di loan pibi da singchu singoi da isal tara ama torokan de smai tono khameng service sung tok tok jararoi akoi gi tawjari ba senpham se sida phajana mathik chana torokan de hingjaragi haiba matam da moina accept tawbi da ba adu gi otuma akoi da Organization sige Administration Manager M Mangisorna tabak pangdre haiduna aran balambida satkigado bana ha kya punsilaga tabagasi paikhalakibani
masina lamdam asida work culture ama sembetda natana mioi kya thabak piba ngamle haina phongdorakli hoyo pogidi aduma sarkagi saitagi karima khodimak singche adgi mo khogi employee lebiriba mayam singche masa masa na sacrifice toroga loina kathoknaga tawa aduma khogi imesabgi aduma office ki pandam amani nipan tangna khoi si himina ba isana isabu self service pizza kandedi akhoi miyoiba akhoi maiti oiba group singche akhoi ongtang himina se haibki pandam da akhoi gi imesabona aduma voluntary organization tawjabanchi asugumba organization asina lari laisu hairuraba thabak phangjadriba unemployed youth kyabu thabak piduna masagi sentok lambi piriba sumu organization asida anauba laiba sarkar asigi yumdong khudingda thabak pigani haibagi pandam mamada changshiliba khongthang asida thabak oina pangthokpada haiba myoising asija hena amen abogalorana paudam jariba Indra ISTV News Nambon Chingmang National Highway 102 gi saruk ama oiriba moirang khomdagi Kansipur phawagi lambi na yatta footpath semduna thamliba si ariam boire hiram sida report amsu lobisi footpath asida hotel phamjinba workshop toba sanga semduna phamjinba dukan phamliba singna footpath ta pot thamjinbana khongna chatkadaba mafam leitabana lambi da chatlani asigumba thawong kaya chi takthok piu dukan phamliba singna masagi jaga dagi hendoktuna lambi da gari semba pot thamjinba yumgi gari lambi da kuina thambana lambi chathok sasinda khudong sadaba praja sing amana phongdorakli Serol dugi manung duda Manipur gi mahut minister da copy pire aduga transport director da copy pire aduga Imphal municipal corporation da copy pire Imphal west dugi SP da copy pire hai thajil laga haija bani adu ngasi bauda pangtok pirekte government asigi CM na Imphal city bulu na leinaba hairabasu government asida yauriba minister amadi MLA sing thawa isa sadabagi mawong da leiri Manipur gi chief minister na afaba thabak kaya tawrake hana hona riwa sing asi alik sing asi gi cooperation yaudrabadi mafung bana pangtok kadu mande maram masina tidim side sagolban side amade dingku road hairiba mayam sidi Manipur gi PWD chief engineer na takthok yu numitare ni manu da lokok na thokre adubu moirang khomdagine Manipuri initaba mayam asiding asi bauda kanana chu miang changbidan lairi lambi da gari kai sing mafam aduda adumak paiduna leihawi ISTV news ki damakta Ranjan Ningombam amadi TS nanau singjamai amarom dai phazri lambi tidim lambi athok sasin tauba yadre hari mafam sing asigi saruk kayada footpath mathakta khajinduna dukan phamjinba masagi mayum dauna gari park samjin manising ba kaya yauri footpath the corners Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor solak padagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta naraba upaidi Jolip syrup amasung Jolip capsule wo chanmina sinabiyo Pinasia Coaching Center, the best and only trusted coaching center in Imphal. Pinasia Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oinabagi damakdadi Pinasia singna amata ngaraba coaching center ni. Miyamna center sida thajaba thampi. Manipur miyam ki nungairaba pau Sky Hospital Parampata Chase Medicine amusu Cardiology ki OPD kudong saba leijari sabasu leijari akupa marol ki damak makhada pichariba phone break ke matung na makhata ba pau pizari Maoist Communist Party na yelhomi kanara bang se yupung mga dagi miyam por pham na kide anak pa amadi arapada chatpa gari kaya hana ga yengna bada masing yam hantaki panba yai sinthali pigi khongjang asi numit kya ni chathagadagi haibadudi miyam gi makha pongini haina Maoist Communist Manipur na miyam da khangan malai khrabani amarom da
Maoisna Yalomi Nanaba Sanction Bakongjang Oina Satariba Sinthalipiki Kongjang Sida Thobal District Su Akaiba Piki Thobal District Manungdaliba Toan Bakatil Sing Thong Hangnakide Sangai Festival Gamari Lena kilometer Kunmatwi Sangba Sangairan Hainaming Thonba Marathon Loktak Park Akoi Bada Pangtok Nanaba Sam Sariba Asigi Yenglaga Lambi Satok Chashinda Home Bakar Legani Haina Bisnupur District SP Zogesh Chandrana ISTV News da Pongdorli Hayang Pangtokadruba Marathon si Kudong Sana Nabagi Damaktalam Jealousy Hek Lamtabadagin Loidriba Fauba Lambi Satok Chashinda Home Bakar Legani Ifandagi Wangu Kumbi Lakpa Garising Kumbi Lai Sandhong 3.5 kilometer school run. Okay, marathon thabadagina marathon lotion boxi masi hogi workout to bada pung ani makai muki pung atu traffic ki miam da appeal to jari masi ngakta khoi SP yauna pangthokre Tangkun Gamathodi Hodur Basai Festival Gimaruba Mapam Ama Wariba Hapta Kangzibunda Mongsangi Deliba 109 Haki CRPF की 109 बटालियन की मी यांखई मुक पूरगा मयाम से सरुक याजबने अखोई सिदा लंबी अमोदकाई सिदा तारिबा खोलिबा सि मयाम से अखोई मयाम संगगा अखोई मयाम ना वॉलंटियर तौरगा लाक्चरगा अखोई सिदा अखोई सरुक याजबने Women police and VDF are participating in this Shramdan activity today in Hapta Kangjebong. We are willingly tendering our service under the guidance of sound condition to make our state festival Sangai a very grand success. Kabui Kunung Isai Sama Yawa audio dix among us Kasam Thong Kabui Community Hall released Okre. Toromadu the Kulakpa Lumpagi Remai Kunbu Masaning Golmay Amadi Banza Tomba Golminas and Bamusing Saryaki Matamgi home Matung in a Kabu Singi Tana later patch and a roll Matam Sang Single of Bamatung the audio cassette Shakpayade Punomaxingasi Kain Satanaba audio cassette Putopani Haina Torom Aduga Mari Lenena Kulakpa Lumpagi Ide Shum Kangdaba Tagdaba Aranawi Kamung Laktoraba Adu Sijik Sigumba Ishay no mai ke manki daure haiduna Battle House Healing Center gi marirak suba hodo ki baning sing thronga si Manipur Press Club ta pangtokre thoroma sida Calvary Baptist Church Nagaland gi pastor Reverend Atonagi base ICM gi founder Thangjam Ongbi Purnima amadi Evening Glory Prayer and Development Center gi founder Panti Golmaina sing Musing Saryaki ti Purnimana mimana da myuki Nabalataba Puratuna, Hena Papa Kunai, Uhen Mangamgani, Masigdamak Koi Sai Sadi Horaga, Sandok Pachangi Haki. Pitri the Mama Papa Letrava, Mapa Masakam Trava, ever say Tanzania. Egi Manga Visunu member could just bring a Papa Mazavis. Manipur, Mapama Makat and the point of pinning of the egg, the Mata Parnas and Portobello. Egi Pum like the head of the Matangi Saga Nation would have a program of Matangas Rosic till Livamiam Sitagi head in the this no nation. Kenabamadi Hantana Yang Maming, Ikogi Marta Labor the Gingaski Kunai, see Tangdu Latava Purapangam Dabani, Liningi, like Kuding the Mui sing Nungshin and Alayu, Amanabuka Kumno Haina Mayek saying Napali Adu, Tung Ilivasing Nawakalona Dungak Pangam Dabadi, toning the Todok Wato Kayasi Toropani. Aran but over music of Problem with the Chingsin Mangam Labadi Tangdu Lata, but people must say Hondon Mangamani Haki. Christ is the Prince of Peace. I think he is the person who can truly bring us to that also. That's what we believe. But even humanly speaking, we are responsible. So each of us, from our own respect, from our own corner, if we try to do our best to bring the peace, then I think the world will have a better world. MNP Nanipum Ama, Moregi Trade Center, the conference hall of Pangtokre, Toromatu the Moregi SDPO Lawrence, Osis Oba Madiati police officer Singh, Tramatu Subas, Brukiana Kundari, Willem the Masi, Purup Amatanakai, Piro Davani Highness Minister and Brianna Haikre. Framework Agreement, Ohelak Payabas in Matanga, Tuan Civil Society Organizations, Singing News, Yauna Kanan and Pam Pangtokre. In Pan City, how to get the ISTV Preserve of